Rohit amasung thoi ki lohongbasi chahi amadi pharakle adubu thabakna maram oiraga ngasi phawba amukta koiba chatri handakti makhoi ani New Year sida shoidana koiba chatlasi haina lepnare thoi achikpa mafam yam pamlame aduna makhoi ani Simla da chasi lepnare makhoi ani Simla yaraba matung mafam khuding koiba chatlame phajaraba mafam kaya amashu chatlame New Year gi ahingduda makhoi ani party tawshi haiduna hotel amada chatlame mafamduda makhoi ani yu ka hena thakchalame lambida lakpada yu ngauman khibana lauduna harauna laklame matamduda thoina yum ama urame yum adu asuki matik chawi yum adu mi leinadrabagi yam malle yengbudashu akib ama poi adubu thoi yu ngauman khibana phagi tawduna Rohitpu yum aduda chingduna purame makhoina changlakpada ure yum adugi mamangda thariba yum adugi maming Charles Bailey Mansion yum adugi maramda wari kaya amashu takhrabani adubu karisu thawsaruba tawdana changlaki yum adugi thongdu shololami aduna makhoi ani maninglomda changpham leibra yenglame maninglomda changpham leirambadagi changlaki hawjik phawba makhoi ani ngawba lamde changlakpada makhoi ani yam kanna laushilame aduga phaklangda theliba photo shingdu yenglaga karimnaba horagi theliba photo shingdugi marakta British family gi photo ama urame photo shing adu shum yengsilluba matamda thawai palakpagum torame Rohitna shum yenglakpada photo adugi makhada thariba sofa da mitning thamlaki sofa adugi mathakta I tairibadu uraklame Rohit gyan laktuna yum asida changlaklamodabani khalaklame makhoi anina shum leplingai mathakta pot ama tabagi makhon taraklame thoina mathakta mi leiba chala leiragana main gate ta sho lolibana karigi khanna thoi mathakta karai Rohiti nisha khara halaklabani aduna thoibu khamge khanna thoigi tungda tanaraklame thoibu khamge tawbaga mabu korokpagum taraki onthokutuna yenglubada kanashu leiba uramde asomdana thoi mathak yoraklame corridor adugi aroibada ka ama urame ka adugi thong adu matomda amuk lon amuk hang oduna sanarami thoi ka adugi manungda changlakpaga thoi ngakpana loikre mamlaba motlaba ka adugi mataida Rohit leplibado Rohit ki sakfamdu yengbada akiba poi magi mamit ani aduna thoibu chagadabagi yenglibado thoina kaugi haiduna tawbaga Rohit khanghaudana paishilagi thoi pakhatpana lauduna chilaki sum chilakpada shiri adugi manakta thoina uri ngasai mana karimna kiba photo da yawba mi singdu magi mangda lepliba thawai sing adugi maraktagi angangdu khanghaudana paishilagi aduga thoigi makhoridu kannamelai una angang adu paikhalaki imuk nganglaba mamit aduna thoigi mitta munna yenglagi thoigi mamitashu I taraklami thoi kanna lauduna mafamduda wantharami thoina mamit panglakpada Rohit magi mangda leptuna lerami kamdauna mahak hotel room duda yoraklibanu yum aduna kamdaukre wahang kayamarum hanglami Rohitna tapna hairagi mahakna mathak karakhraba matung Rohit makhada ngaihaktang leirami thoina lauba tabadagi Rohit mathak lomda chelagi Rohitna kakhalakpada thoina sirigi manakta leplambadu ure mahakna thoi kauduna chelakpada thoigi mangaksamda mi amana mepadauna tauribadu aduga mamittagi I chentharagi thoi kanna lauduna wanthakre Rohitna tamliba warisingdu taraga thoi bhap taramde nungdang aduda mangonda thokliba thawdoksingdu karino haiba mahak gyan manglame thawdok adugi matungdagi thoi tumba yadaba tumlingaida makhori melakpadongna tawba bathroomda irujagi tawrsu mingselda mamittagi I tarakpadongna tawba makhut anina shuru neiduna yenglakpada karimta tawramdaba Doctor kaya ama yengduna layengbadagi khara makhaidi fagalaklami adubu thoi amadi Rohitna hojik phawa wahang amadi hangle numit adugi nungdangda yum aduda uriba nupa aduna kanano mahaki masakto Rohit malibana karigi photo aduda uriba family aduna kari tawkraba makhoigi thawai singdu yum aduda tasengna leiribra